Malem imana laisem lakpada aikhoi miyoibata nattana ching pat turel sanga amadi pambi makhal kayasu sembirami masiga loinana anganba matamdagi tongan pambisingbu ana layengi lamda hidak oina sijinnarami ngasi maksu allopathy yauna atopa pharmaceutical company singna ana layengi hidak kaya puthoklabasu khunai asida anganba matamdagi leirakhiba pambisingdagi phangba kanaba adudi adumak launari anganba matamdagi hauna bharatta pambigi kanaba kayagi matangda lausing leirai manipur dasu yelhomi singna makhoigi punsi mahingda pambi makhal kayagi kanaba sing masak khangna amadi makhoi sing asigi mathau khangna sijinnaduna lakli masiga loinana atopa pambi kaya amana phurup kamari leinaba lining laisolgi thabak thauram singda sijinnari tatna thanaba yadraba mari leiri Akasvani Imphal gi ipau kangbuna nongmaijing khudingi pungpham asida sandokchaba akhannaba thauramgi ngasigi tangkakta puduna lakjari Inatka mari leinaba Pambising Amasung Makhoigi Kannaba Lamdam sida anganba matamdagi layoikraba ipa ipusingna thambiramba amadi takpi tambiramba pambisingi kanabagi lausing ngasisu aikhoi pumnamakna ana layeng lining laisol amadi atopa hiram kayada sijinnari masiga loinana pambising asiga aikhoiga loinaba matamda tawpham thokpa amadi tawroidaba wafam kaya thambiramduna pambising asibu lumna launari asigumba mitei phurupki laigi wariga sagonaba amadi ana layeng yauna haksang phana thamnaba hotnabada kanaba piba pambisingi manungda nongmangkha asisu amani nongmangkha pambi amadi mitei laininga leinaba naknaba mari asi pukramba merana iba inge lei hariba lairik asigi matung inna laisnagi machanupi sangleitona loibi chingda chatlage khanduna hairang lairang maru khara puduna nongpok maikai pangna laktuna nongpok ningthau panganbagi chingjawgi chingkhongda yaurakhi chingkhong aduda mahakna purakhiba pambi maru khara lauthokduna laimaida thajinki adubu maru sing aduda chainaba isingdi thiba phangkhide sangleitona atiya sidaba mapuda laije nizaki maduda penbiraduna atiya sidaba mapuna khakpa lawbaga loinana nong chuthahanki madudagi pambi ama haurakhi mapal ma u pharaklaba matamda sangleitona mana ama heklaga charuba matamda yamna kharamki madudagi pambi adu nongmaijing numita amadi nongmagi manungda haurakpa aduga mahauna akhaba mahaw oi haiduna pambi asigi maming nongmangkha haina thonki asigumba lininga mari leinaba pambi ama oibana ahal laman singna nongmaijing numita nongmangkha pambi gi makhongda nongpok ningthau laki haiduna pambi asigi manakta numit asida changba tauhaide haina haurakliba nahasingda takpi tambiduna lakli Komla machugi leirangna mapal satpa nongmangkha pambi asi scientific oiba mamingda Flobercanthus thyrsiformis haina malemda khangnei anganba matamdagi hidak oina amadi chakhumda mathel ama oina chanariba pambi asi ikui kuidana thokhiba COVID-19 pandemic matamdasu yamna hena sijinnakhi nongmangkha pambi asida yauriba kayat khudingmak hidak oina sijinnaba yaba oi lok khulai amadi lok laihau tawbada nongmangkha pambi asigi mana amasung mahei adubu phutoklaba matungda madugi manil aduna higa yaiba amadi aphutpa mahi adu thakpa matamda yamna kanai haina ahal laman singna takpirai Pambising asigi mana adu phutlaga thakpa matamda chakhaugi nungaitaba kokhanba ngammi masida natana pambi asi nupigi oiba nungaitaba kayada sijinnabadasu kanai haina miyamna launai hakchang napu kaba haibadi jaundice laina amadi likoria naba miyoisingda pambi asigi mara adu pijarabadi laina sing asidagi ngakthokpa ngammi hainasu ipa ipusingna launarami
Pambi asigi manasingdagi sungdokpa mahi adu thaklabadi yari yakhong I thokpa amadi tuberculosis pahali haina ahal lamansingna takpirai. Nongmangkha pambi asigi kannaba amadi mahaki atopa makhal kayagi matangda Manipur University gi Botany Department ki Plant Taxonomist Amasung Guest Faculty oiribi Dr. Yumkham Sanatombina Akasbani Imphal gi ipau kangbuda asumna fongdokpirai. Nomangkha hariba pambi makal asi Prithibigi mafam khudimakta medicinal herb oina sakhangraba pambi makal amani makoi sing asi around 40 species mo hojipau da world gi oina leire India gi oina 20 species muk lei Northeastern India dagi 8 species mo report tawgre aduga Manipur gi dadi species mari mo recognize tawre nomangkha sing asi nomangkha khudimak moiji highly medicinal oi moigi activities recognize oigraba research ta khangraba findings ta Khangraba activities ting didi antimicrobial properties, antibacterial, antipesticidal property, anti-inflammatory, anti-diabetic properties mayam ama makhoidagi identify tawgre makhoida medicinal property si ohaliba chemical mayam asu bioactive component mayam asu recognize tawgre makhoi sing adugi manungda vaccine haribaji yamna marang kaine yawi adagi ani subadana phlogocanthoside hariba chemical asi yawi diterpene glucoside yawi phytosterols yawi adagi volatile oils secondary metabolites mayam ama marang kaine yawu maram na moiji medicinal oina akoina sizinaribani Asumna yamna kannaba pambi atopa amagi maming pallabadi mitaigi lai khurumbada toina yauriba langthrei hairiba pambi asisu amani akhang ahaisingi matung inna Pambi asigi maming langtharai haina kaubani Pambi asi scientific oiba mamingda Eupatorium canavinum haina khangnei Burma romdagi lakpa pambi ni haiduna Eupatorium burmanicum hairagasu hena khangnei langthrai pambi asi mitei furupki yum inkolsingda marang kaina hauba thengnei Pambi asigi lairangsing higok masu oi tawi amasung manam cheli amaiba amaibisingna lai khurumbada pambi asi yamna maru oiba pochak ama oina hapnari masida natana pambi asina hakjangdasu kannaba pi maina pokhiba matamda langthrei mana asi asokpa mafam aduda thomba matamda ingthahalli Sangomda mana asidagi sungdokpa mahi haptuna thaklabadi nupigi oiba white discharge ka hena chatpa phahalli Chakhau nungaitaba matamda pambi asigi mahi lauduna khuhi haplaga thaklabadi chakhau nungaitaba phahalli haina ipa ipusingna takpirami langthrei hairiba pambi asigi matangda laining thosana mahi temple board maibarel oina leiriba maisnam iboba elias amuba luwangna akasmani imphal gi ipau kangbuga unabada asumna fongdokpirai Langdrei haiba leise langdrei haiba nate langtharei haibani korogdagi haibang pamba malem leiseme nungseme thawai pamba punamachi sembring aida sattataba mana amasing singi manungda korogdagi tengbandagi mapuna langtharakpa leini hajana langthai na thole adana laigi tindai leitai bagi thabakta haigi haikok leigi leikok aibse langthrei absi yaugdaya de haijang absi yaugdaya de aduna madi laigi puding makta mangonda kallaga mangonda leihun tamaga laina pendiba chandiba aduna maram oiraga makse korogdagi tengbanagi mapungona mai sing chiki maramda malem leseme nonseme korogdagi ihan hanna mana malem da thadarakpa leigi leikok langthrei ma yaughragadi loinamak laigi tingi thabakta laina pendiba adumba tengbanagi mapungona taibangi makta sinabirakpa khwaidagi yaugdaya maru belai amanne hadana adamana tribia Amaromda ngasigi khunai asina unakhidraba maming tanakhidra mitei furupki lining laisolga mari leinaba hei lei makhal kayasu leitaba natte makhoising asigi manungda hairangoi asisu amani hairangoi hairiba hei asi mitei khunai punsirolga tatna thana yadana mari leinaribani laisem lakpadagi sagon naraklaba hairangoi hairiba hei asi ngasimak aikhoigi khunairolgi umanglai haraubada saithaduna taibangmi semlakpada chindamba heini haina saithari
Taibang lonchatta nupi amana pungkak chaurakpadagi mathot karakpa adudagi yumban lambida khongdaraklaba matamda chada nauda linglakpada taibangda khongdarakliba angang nawa adugi ahanba chindamliba mamagi khomlang adubu hairangoi hairiba hai asigi sakong saktada saithaduna phongdoklibani hairangoi hairiba hai asina ingna chikna marum maya chingyada akanba nungsit ayakpa nungsa kayadagi sathuptuna cheksinna hoba amasung mamun phadana chare sinba khitang munsinna leimaida kelaga sare han changba samna hairabada matang chana charagadi khwaidagi hauba hai oibana taibangi lonchatta saithanaribani hairangoi hairiba hai asigi maming asumna thonkiba asigi matangda maibarel maisnam iboba elais amuba luwangna asumna phongdokpirai asidi hairang khoi haiba natte mari khoirang haibani khoirang hai ebsi kerwei haigi noida mahan kuman kwatna piainu se khainadana chalamba sakpingna senare araga mapam namdamda leiba angpoma khallaga adaida kyambana magi nupi tombi amaga loinana mi itindagi mana piainu misai sina inthok pirakpa matangda piainu na ai se magi manak maktandrabasu ai laptakna khangpo ama khallaga leige adana adamana lei matamdaida kuman jina ningdingi matamda ngahak potharba matamadida magi nupi atombi sina kumanna hogolakpa matamda karimba hairang tang pijage hadana sum khandana tawrakpasida mana hairang koi sinmelaga thammeba adagi amana asomdana piainu su haidi haiba haido amun mudu pagana melaga thamme mana kumanna hogolakpa matamda hai anisi metna lerami tumina piba haido madu munna khallaga mana atombina pibasina hawe henda tai mai hai si sage ne yengmuda hairang koi setin na mareng sat lerami hairang koi hi tomorrow kaga melang hatta madatin nola ade mana munna yengaga onthok banida ai mana piba hai si sahodre amunda khaina mana na mabung si yam pilodre khoirang khoisaure adana hai si maming se khoirang haibani hai asi chakhauga mari leinaba nungaitabasing nupigi oiba amasung sor honbada nungaitaba kaya phahanbada kanai hairangoi hai asigi scientific oiba mamingna Garcinia genthochymus kawi hakchang phana leiba haibasina athoiba lanni hainaribani aphaba chinjak chaba amadi aphaba punsi mahing ama hingba haibasina leina kayadagi ngakthokpa ngammi ngasigi chawkhatlakliba khunai asisu hakchang phana thambada pukning changnari amaromda ngasigi laboratory da sungduna puthokliba hidak singi manungda hidak kharana haksangi ana ayek phahalli hairabasu hidak adugi atoppa chaitheng haksangi kayat singda pibasu yauri hidak langthak oina sizinaba yaba pambi kaya ngasidi miyamna magun khangnarakpadagi pambising asigi mamal yamkhalakli mitei khunai gisu ipa ipusingna thambiramliba pambisingdagi phangba yaba kannaba singi lawsing masing thingamdana leiri adubu ngasigi khunai asina masigi matangda khangba asum watlakli matam adungaigi ipa ipusingna hakchang phana tinjang kaijangdana leirakhiba punsi mahing adubu ngasigi haurakliba mirolna tamjaningai oina mahausadagi leijaramliba amadi mitei khunagi chatnabi laining laisolga achetpa mari su leiriba pambising asibu amuk hanna miyamna masak munna khangdoktuna yokhatpiba tangai phade makhoising asina aikhoi miyoibadasu kannaba kaya marum piduna lakli matang asida Akashvani Imphal gi ipau kangbuna nongmaijing khudingi pungpham asida sandokchaba akhanaba thauramgi ngasigi tangkakta Inatka mari leinaba Pambising Amasung Makhoigi Kannaba loizare thauram asigi aibi Rajkumari Mangalsana thauram puthokpa Thokchom Jogendrajit thauram lanthokchakhibi Okram Umadini